ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯖꯜ ꯁꯨꯡꯊꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯇꯧꯗꯣ ꯑꯍꯥꯟꯕ ꯁꯔꯨꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯨꯡ 9 ꯇꯥꯔꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯇꯅꯨ ꯁꯦꯔꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯍꯧꯗꯣꯛꯇꯈꯩ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯧꯔꯝꯃꯤ ꯍꯥꯏ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯏꯍꯥꯡ ꯍꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯥꯡꯈꯤꯕ ꯈꯣꯟꯗꯨ ꯃꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯁꯦ ꯍꯧꯗꯣꯛꯄ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒ ꯊꯣꯔꯛꯂꯒ ꯍꯥꯏꯈꯤ ꯇꯞ ꯇꯞꯅ ꯃꯣꯅꯤꯀꯥ ꯏꯃꯥ ꯏꯆꯦꯒ ꯏꯗꯣꯝꯆꯥꯒ ꯍꯧꯗꯣꯛꯂꯨꯕꯅꯦ ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨ ꯍꯥꯏꯕꯅꯣ ꯆꯥꯛꯈꯨꯝꯗꯗꯤ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯍꯧꯗꯤꯌꯦ ꯃꯄꯥꯟꯒꯤ ꯃꯥꯜꯂꯕ ꯁꯦꯒꯥꯏꯕꯅ ꯂꯣꯏꯔꯕ ꯐꯛ ꯑꯗꯨꯗ ꯐꯝꯕꯣꯏ ꯉꯥꯊꯕꯣꯏ ꯑꯉꯧ ꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯤꯅ ꯈꯨꯝꯕ ꯍꯩꯇ꯭ꯔꯕꯤ ꯑꯄꯣꯛꯄꯤꯗꯨꯅ ꯈꯨꯝꯃꯛꯈꯤ ꯍꯥꯏ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯂꯩꯍꯧꯗ꯭ꯔꯦ ꯈꯪꯉꯗꯤ ꯍꯤꯡꯒꯣꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯎꯗꯕ꯭ꯔꯣ ꯍꯥ ꯑꯁꯤꯗꯒꯤ ꯑꯃ ꯍꯦꯛ ꯀꯣꯛ ꯍꯦꯛꯂꯒ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯔꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗ ꯃꯣꯅꯤꯀꯥ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯋꯥꯅ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ ꯄꯥꯕꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯅꯣꯡꯃꯇ ꯄꯥꯕꯗꯤ ꯄꯥꯕꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯨ ꯍꯥꯏꯗꯦ ꯉꯁꯤꯗꯤ ꯍꯥꯏꯌꯨꯗꯅ ꯅꯆꯥ ꯊꯣꯡꯖꯒꯦ ꯄꯥꯕ ꯍꯥꯏꯔꯒ ꯂꯦꯞꯂꯝꯕ ꯑꯗꯨꯗꯒꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯅꯪꯅ ꯐꯝꯂꯛꯈꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯗꯨꯅ ꯅꯨꯡꯉꯥꯏꯇ ꯅꯤꯡꯉꯝꯗꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯑꯉꯧꯁꯅꯥ ꯑꯇꯣꯝꯕꯤ ꯏꯄꯥꯅꯦ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯀꯣ ꯏꯄꯥꯗꯤꯅꯦ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯃꯄꯪ ꯑꯗꯣ ꯈꯔ ꯌꯥꯝꯍꯜꯂꯨ ꯑꯗꯨꯒꯅꯦ ꯃꯣꯔꯣꯛꯇꯣ ꯁꯥꯔꯞ ꯇꯧꯔꯒ ꯃꯦꯠꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯏꯄꯥ ꯌꯥꯔꯦꯀꯣ ꯃꯣꯅꯤꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯍꯪꯒꯥꯝ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯧꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯆꯀ꯭ꯔꯤ ꯇꯧꯒꯦ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯖꯔꯤꯕꯤ ꯑꯄꯣꯛꯄꯤꯗꯨꯅ ꯃꯇꯥꯡ ꯆꯥꯗ ꯆꯀꯤ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯣ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯪꯒꯥꯝ ꯑꯗꯣ ꯃꯜꯂꯒ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥ ꯍꯪꯒꯥꯝ ꯑꯗꯣ ꯅꯨꯡꯗꯥꯡ ꯊꯣꯡꯉꯨ ꯑꯁꯝꯕꯤꯗ ꯈꯥꯃꯦꯟ ꯕꯥꯔꯃꯁꯤꯀꯥ ꯈꯔ ꯍꯧꯔꯤꯕꯁꯦ ꯑꯁꯤ ꯃꯍꯤ ꯁꯤꯔꯤ ꯆꯔꯥ ꯇꯧꯔꯒ ꯊꯣꯡꯉꯨ ꯍꯥꯏꯔꯛꯈꯤꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯒꯁꯨ ꯍꯥꯏꯔꯝꯗ ꯈꯥꯃꯦꯟ ꯕꯥꯔꯃꯁꯤꯀꯥ ꯑꯗꯨ 3-4 ꯍꯦꯛꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯁꯤꯔꯣ ꯊꯣꯛꯂꯛꯈꯤ ꯃꯣꯅꯤꯀꯥꯅ ꯄꯥꯏꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯁꯥꯎꯒꯜꯂꯒ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯡꯗꯧꯔꯕ ꯑꯇꯣꯝꯕꯤ ꯅꯪꯁꯤꯕꯨ ꯈꯥꯃꯦꯟ ꯕꯥꯔꯃꯁꯤꯀꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯏꯟꯁꯥꯡ ꯑꯇꯣꯞꯄ ꯑꯃꯠꯇ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯣ ꯍꯥꯏꯕꯅꯦ ꯍꯥ ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕ ꯉꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯈꯟꯖꯤꯟꯗ ꯈꯨꯝꯂꯛꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯗꯣꯝꯆꯥ ꯏꯃꯥꯅ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯉꯥ ꯈꯔ ꯑꯀꯪꯕ ꯂꯩꯕ ꯑꯗꯨꯁꯨ ꯊꯥꯛꯆꯤꯜꯂꯒ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯁꯤꯔꯣ ꯈꯨꯝꯕ ꯁꯤꯃꯗꯤꯅꯦ ꯍꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯍꯥꯏꯔꯨꯕꯒ ꯌꯥꯄꯣꯠꯇꯦ ꯆꯥꯅꯤꯡꯗ꯭ꯔꯒ ꯑꯗꯨꯅꯤ ꯆꯥꯕ ꯇꯥꯕꯅꯤ ꯑꯗꯨꯃꯛ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯅꯤꯀꯥꯁꯨ ꯊꯣꯛꯈ꯭ꯔꯤꯕꯤ ꯃꯗꯣꯝꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯑꯃꯨꯛꯇꯪ ꯅꯤꯡꯉꯝꯗ ꯌꯦꯡꯖꯔꯝꯃꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯑꯉꯧꯁꯅꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯛꯆꯥꯡꯁꯤ ꯀꯟꯕ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅ
ꯃꯈꯣꯏꯅ ꯌꯨꯝꯁꯤꯗ ꯃꯅꯤꯡ ꯇꯝꯂꯒ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯣꯜꯂꯒ ꯂꯩꯔꯤ ꯁꯣꯝꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄꯤꯗꯨ ꯄ꯭ꯔꯤꯇꯤꯒꯤ ꯑꯄꯣꯛꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯤꯒꯥꯏ ꯋꯥ ꯁꯥꯔꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯑꯄꯣꯛꯄꯤ: ꯏꯆꯦ, ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯅꯦ? ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯨꯝꯕ꯭ꯔꯃꯤ? ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯂꯥꯎꯅ ꯂꯥꯎꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯉꯝꯕꯅꯤ, ꯑꯗꯨꯒ ꯁꯤꯗꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯅꯨꯁ꯭ꯔꯤ: ꯍꯦꯔꯥꯗ, ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯕ ꯍꯥꯏꯈ꯭ꯔꯕꯣ ꯍꯥ? ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯖꯁꯤꯔ ꯈꯜꯂꯤ꯫ ꯊꯥꯖꯔꯨꯗ꯭ꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯌꯥꯝꯅ ꯇꯟꯕ ꯁꯛꯐꯝꯗ꯫ ꯄ꯭ꯔꯤꯇꯤꯒꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯔꯛꯏ: ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨꯅꯨ ꯏꯆꯦ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯎꯠꯄꯤꯔꯤꯗꯣ ꯇꯨꯡꯗꯅꯦ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ ꯏꯆꯦ꯫ ꯍꯦꯔꯥꯗ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯅꯠꯇꯦꯅꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯐꯅ ꯇꯅꯨꯁ꯭ꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯤꯇꯤꯒꯤ ꯑꯄꯣꯛꯄꯤꯅ ꯊꯥꯖꯕꯤꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯅ ꯃꯣꯡ ꯍꯦꯛ ꯍꯥꯗ ꯈꯨꯃꯛꯈꯤ: ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯁꯨꯝ ꯑꯉꯥꯡꯗꯣ ꯂꯨꯅ ꯍꯦꯛ ꯇꯧꯁꯤꯟꯅꯔꯒ ꯏꯆꯦ ꯍꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯣꯛ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯌꯦ꯫ ꯁꯤꯕꯨ ꯑꯁꯨꯛ ꯂꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ? ꯍꯥꯏꯔꯛꯈꯤꯕ ꯍꯟꯗꯛꯀꯤ ꯋꯥꯁꯤꯗꯤ ꯁꯥꯎꯒꯦ ꯇꯧꯔꯝꯂꯕ ꯇꯅꯨꯁ꯭ꯔꯤꯗꯣ ꯅꯣꯛꯐꯦꯠꯃꯛ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯈꯤ: ꯑꯣ, ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ ꯏꯆꯦ? ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯨꯝꯃꯛꯎꯗꯅ꯫ ꯑꯗꯨ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯠꯇꯕꯤ ꯇꯥꯍꯜꯂꯒ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯧ ꯑꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯉꯤꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯗꯨꯅ ꯇꯅꯨꯁ꯭ꯔꯤ ꯍꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯅꯔꯦ: ꯄ꯭ꯔꯤꯇꯤ: ꯀꯩꯅꯣ ꯏꯃꯥ, ꯏꯅꯦ ꯁꯣꯅꯣ ꯆꯨꯕꯤꯗꯨꯒ ꯍꯥꯏꯅꯔꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯑꯁꯤꯅ ꯐꯔꯗꯤ ꯐꯩ, ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ? ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯐꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅꯁꯨ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯐꯝꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅꯁꯨ ꯃꯥꯅ ꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈ꯭ꯔꯒ: ꯍꯦꯔꯥꯗ, ꯏꯃꯥꯁꯨꯅꯦ ꯈꯪꯗꯕ ꯅꯠꯇꯦ, ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ꯫ ꯃꯥꯏ ꯇꯅꯨꯁ꯭ꯔꯤ ꯍꯥꯏꯕꯁꯤꯅ ꯃꯆꯥꯗꯨꯕꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯌꯥꯄꯣꯠꯇꯦꯗ ꯑꯩ ꯂꯩꯔꯤꯉꯩꯗ꯫ ꯑꯉꯛꯄꯅꯤ, ꯑꯄꯣꯛꯄꯤꯅ ꯐꯥꯎꯕ ꯍꯟꯗꯛ ꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯇꯥꯔꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅ ꯑꯣꯜꯂꯤꯕ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ: ꯑꯗꯨꯅꯤ ꯏꯃꯥ, ꯅꯠꯇ꯭ꯔꯥ? ꯑꯁꯤꯒꯤ ꯑꯄꯣꯛꯄꯤꯔ ꯄꯣꯛꯇꯕꯤꯔ ꯈꯪꯗꯕꯤꯁꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯃꯥꯡꯖꯧꯅꯅ꯫ ꯍꯣꯏꯗ, ꯏꯃꯥꯅ ꯍꯦꯟꯅꯅꯦ ꯈꯪꯉꯤꯕꯅꯤꯀꯣ, ꯈꯪꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯒꯤ ꯙꯔꯃ ꯁꯦꯔꯦꯟ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯃꯣꯏꯅ ꯁꯥꯏꯁꯤꯗ ꯇꯧꯔꯤꯅꯦ꯫ ꯑꯗꯨꯅꯦ, ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯁꯦꯔꯦꯟꯗ ꯃꯅꯤ ꯃꯃꯧ ꯑꯣꯠꯄ ꯈꯔ ꯍꯥꯠꯇꯣꯛꯀꯅꯤ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅꯅꯦ ꯑꯗꯨꯝ ꯆꯥꯎꯈꯠꯇꯕ ꯃꯇꯧ ꯇꯝꯃꯛꯑꯅꯤ ꯁꯤꯗꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯄ꯭ꯔꯀꯥ ꯁꯅꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ: ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯁꯛꯀ ꯎꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏꯔꯛꯈꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯔ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯛꯈꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯒꯗꯨ ꯋꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ: ꯍꯦꯔꯥꯗ, ꯃꯣꯏ ꯕꯥꯁꯨꯅꯦ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯃꯟꯗ꯭ꯔꯣ? ꯃꯣꯏ ꯃꯄꯥ ꯂꯧꯔꯤꯕ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯁꯦ ꯃꯥꯒꯤ ꯏ ꯈꯔ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯃꯛ꯫ ꯑꯆꯨꯝꯕꯅꯤ, ꯏꯕꯦ ꯍꯥꯏꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯌꯨ ꯊꯛꯄꯗ ꯁꯤꯗꯧꯈꯩ ꯊꯛꯑꯝꯃꯤꯕ
midani adumangna marai tali tauraga hairaki. Hera, mado, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯊꯛꯄꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨꯅꯦ ꯅꯪꯒꯤ ꯈꯜꯂꯒ ꯊꯛꯇꯕꯅꯤꯀꯣ ꯍꯥꯏꯔꯛꯈꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯃꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤ. ꯑꯗꯨ ꯍꯥꯟꯅ ꯌꯨ ꯌꯥꯝ ꯀꯟꯅ ꯊꯛꯑꯝꯕ ꯑꯗꯨ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ. ꯏꯕꯦꯍꯥꯏꯕꯤ, ꯍꯣꯏꯅꯦ ꯌꯥꯝ ꯈꯟꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯤꯀꯣ ꯃꯑꯣꯡꯒꯗꯤ ꯁꯩꯇ ꯄꯦꯟꯖꯔꯦꯀꯣ ꯅꯣꯏꯅ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯎꯕꯗ. ꯍꯥꯏꯔꯛꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯅꯥꯅ ꯁꯤꯠꯇ ꯅꯣꯛꯆꯩ. ꯑꯗꯨꯃꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯉꯒ ꯂꯛꯅꯔꯛꯈꯤ. ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯍꯥ ꯃꯃꯥ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯗꯧꯔꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯏꯕꯦꯍꯥꯏꯕꯤ, ꯃꯥꯏꯗ ꯑꯩꯅ ꯉꯝꯖꯔꯔꯣꯏꯗ ꯑꯣꯟꯊꯣꯛꯄ ꯍꯅꯨꯊꯪꯁꯤꯗꯅꯦ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯣꯏ ꯃꯄꯥ ꯏꯆꯣꯕ ꯍꯦꯛ ꯆꯨꯞꯆꯅꯤꯍꯦ ꯍꯧꯖꯤꯛ. ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯁꯨꯃꯣꯡ ꯍꯥꯖꯗ ꯆꯪꯉꯛꯄꯅꯤ. ꯄꯥꯔꯤꯁꯨꯃꯣꯡ ꯍꯥꯖꯗ ꯆꯪꯉꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯐꯦꯠ ꯈꯧꯗꯦꯝꯃꯒ ꯂꯪꯅꯔꯛꯈꯤ. ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯕꯨ ꯁꯥꯟꯅꯔꯤꯁꯤꯕꯣ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ